Zomisingna maruoina khundaba mafamsingda maruoina Churachandpurgi mafamsingda aikoigi cookie singna office saba yaroi natraga function na tawba ya function na chingba kya ama tawba yaro hena jomi singna khundaba mafamsingda haitare yaningdaba jomi singi site gi cookie singda phongdorokpa wafam asiga loina na aikoigi cookie refugee singna leikham pokpi khulbu site gi manungda leiba lamni haiduna aikoigi mapu oishinaba honarakpa tongan ba wafam singda aikoigi village authority na akan mongde yaning daba phongdorapagi pau tongan ba cookie singi maikaida sum yana daba jomi amasung cookie marakta amasung tongan ba miyoi singi marakta smaine ya nadaba gi pau yauri base oza kamai yengbe sida tajida akoina yengbe yare si Manipur gi ethnic group sing sigi profiling amai koi understand to mi da ma changi Manipur da lai riba ethnic group sing si kana no haibisi sigi se koi da samam na ba aikoi gi miyam sina sumamutana khangdaba aikoina loina maksi hojik nagani haidana khangnariba kanglup mayam ama leire sidai sida hana naga haiba pot siju hoi naga kangbuna di masi naga si amna keno dagi hojrak padona claim tawjaraga chu aikoina khangidi historically yengwa matamda British la aba matungda naga haibagi magi identity ji assert torpa naga haiba potsi moina British ki anthropologist mayam ama kana makoi gi British na toromiba rule ji British na leiba ama loction dringa de anthropologist mayam tharaga mafam du hana mi makhan ji hana study tawbneba mi makhan ji study tawrakanda anthropology gi true anthropologist mayam na tawrakanda mi makhan du nainara mi gi nature aduga mawong mataw sajat lichattu khanga kanda makoina British ki rule ji change haraga chu mi du hana masak khangdaga di changba yadabnina madugi mayam dugi matungina moina broadly khara amana nagani haidana makoina categorize torome British ki anthropologist mayam amana adai khara amana amuk kaidoge haiba matamda koigi maitai amadi pangal nataba maitai pangal nataba kambu mayam si makoina adai khara amana nagani hai tore khara amana matamdu the old cookies haidana amuk categorize tore khara amana new cookie in tore se old cookie ga new cookie ga gi pot si jo understand to bo ma changeba se aduga nagani haidana naga haidana huji khangna reba proof chida koi naga da su yauroi akoi di cookie ju nate naga ju nate haidana tawba kangbu mayam ama ju leiri adugi manung da su huji se nak pak tana ba se khudam moina harakan da maring kangbu si maring da somda naga gi UN sina karina khadagi NSNIM gi mi eng dagi di maring si nagani haidoini aduga maring gi marak tagi mu khara mana aikoi naga nati haidana koi di maring oina legani haidana tawba kangbu mu ju yauri ni adise khudam moina kom hairo kom ji akoi cookie ju nate akoi naga ju nate akoi kom oina leidoini hairini adubu naga na ju naga haidana UN sigi through da magi koigi naga haiba identity sigi semgatliba kangbu jinadi kom ju dum naga ni na chingjana bonari ni kariguma matam da mafam matam gi khudong chabi yenga cookie kangbu jina kom ju dum cookie na identify tawna bona ba ado sigi mayam sigi marakta sidai sida lai ji hojik sida miyam da chamam nam lai si kaino hai kanda mayam na ju lana he sinai ji old cookie new cookie haira kan sida old cookie haira kanda mayam sina koigi Manipurna India da yauraba matung da lakpa kangbu si new cookie ni dauna khanaba haitare ado anthropologist singna mamang da pyramid old cookies di kanano haiba matam da ngasi nagani haina khangnariba akoigi moyon gumba monsang gumba tarau gumba aside anal gumba mayam sineba anthropologist singna matam da old cookie na haira sigi old cookie haidana khangnariba kangbu siti hujik ayambana nagani na loina identify tawre categorize tawre adu nataba ngasagi 1837 dagi mapungoina Chandrakiti Nepalingi matam the Burma dana British na rule tawraba matam aduga Manipur jidi British na di loction driba matam jida 1837 dagi haurakanda British na asom dagi usiki mioi kangbu khara maruena Sagyang division ge swaidagi khampat ki kari ge swaidagi mayam ji injal lakba haitare somda adugi injal iba kangbu jing duneba ngasi cookie gi genoda cookie na khangnari je tamda da cookie haibasi moina cookie gi magi genesis mayama atopa wahi gi magi Bengali gi wahi dagi ni genoda gi ni haiba tongan ba Chittagong hill tracks ki dagi Bengal manungi kari gi wari mayam leire aduna tana hojik sida aina si thamjari di kari gino haiba matamda aikoina cookie haidana khangnari ji cookie haiba magi sigi terminology sigi nomenclature je si aikoi gi Manipur ki itihas ta susi leram deva
ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯝꯃꯤꯁꯤ ꯑꯁꯣꯝꯗꯒꯤ ꯆꯪꯉꯛꯈꯤꯕ ꯀꯥꯡꯕꯨ 1837ꯗꯒꯤ ꯆꯪꯉꯛꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯈꯣꯡꯖꯥꯏ ꯍꯥꯏꯗꯅ ꯈꯪꯅꯔꯝꯕꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯅꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯍꯥꯏꯗꯅ ꯇꯧꯔꯛꯏꯕ ꯁꯤꯒꯤ 아이덴티티 ꯑꯦꯁꯔꯁꯟꯒꯤ 이트노 ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯄꯣꯠ ꯑꯃ ꯏꯟꯈꯠꯂꯛꯄꯁꯤꯗ ꯈꯣꯡꯖꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯅꯠꯇꯕꯗ ꯈꯣꯡꯁꯥꯏ ꯍꯥꯏꯕ ꯁꯔꯅꯦꯝ ꯑꯃ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯖ ꯆꯠꯂꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯣꯡꯖꯥꯏ ꯍꯥꯏꯗꯅ ꯈꯪꯅꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯂꯥꯛꯏꯕ ꯃꯤ ꯃꯈꯜ ꯃꯌꯥꯝ ꯊꯥꯗꯧꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯒꯥꯡꯇꯦꯕꯨ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ 1837ꯗꯒꯤ ꯆꯪꯉꯛꯈ꯭ꯔꯤꯕ ꯉꯁꯥꯏꯒꯤ ꯃꯩꯇꯩꯁꯨ ꯅꯠꯇꯕ ꯄꯥꯡꯒꯟꯁꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯅꯥꯒꯥ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕꯁꯦ ꯃꯥꯎ ꯃꯔꯥꯝ ꯇꯥꯡꯈꯨꯜ ꯔꯣꯡꯃꯩ ꯀꯕꯨꯏ ꯁꯤꯒꯤ ꯑꯅꯥꯜ ꯁꯤ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯣꯡꯖꯥꯏ ꯍꯥꯏꯗꯅ ꯈꯪꯅꯔꯝꯕ ꯑꯗꯨꯒꯤ ꯈꯣꯡꯖꯥꯏꯗꯨꯁꯨ ꯅꯠꯇꯕꯗ ꯍꯧꯖꯤꯛ ꯈꯣꯡꯁꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯣꯏꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯣꯏꯅꯃꯛ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯏꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯀꯨꯀꯤ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯨꯀꯤ 아이덴티티 ꯑꯃ ꯁꯦꯝꯒꯠꯂꯀꯥꯟꯗ ꯀꯨꯀꯤꯒꯤ ꯂꯝ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯃꯥꯒꯤ ꯆꯪꯁꯤꯜꯂꯛꯏꯕ 이트노ꯁꯦꯟꯇ꯭ꯔꯤꯛ ꯅꯦꯁꯅꯦꯂꯤꯖꯝꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤꯁꯤ ꯁꯤꯖꯤꯟꯅꯔꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯀꯨꯀꯤꯁꯤꯅꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯀꯣꯟꯕ ꯌꯥꯔꯛꯇ꯭ꯔꯕ ꯀꯨꯀꯤꯅ ꯀꯣꯟꯕ ꯌꯥꯔꯛꯇ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯖꯣꯃꯤ ꯃꯔꯨꯑꯣꯏꯅ ꯄꯥꯏꯇꯦꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯅꯆꯤꯡꯕ ꯑꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯃꯥꯔꯁꯦ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯣꯟꯁꯤꯟꯕꯁꯤ ꯀꯨꯀꯤ ꯍꯥꯏꯁꯤꯅ ꯀꯣꯟꯕ ꯃꯇꯝꯗ ꯌꯥꯔꯛꯇ꯭ꯔꯦ ꯏꯚꯟ ꯊꯥꯗꯧ ꯃꯁꯥꯃꯛꯅ ꯊꯥꯗꯧ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯊꯥꯗꯧꯒꯤ ꯃꯔꯛꯇꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯊꯥꯗꯧꯅꯤ ꯊꯥꯗꯧ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯗꯅ ꯊꯥꯗꯧꯁꯤꯡꯒꯤ ꯑꯆꯧꯕ ꯑꯦꯁꯔꯁꯟ ꯑꯃ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤ ꯃꯣꯏ ꯃꯔꯛꯇ ꯑꯗꯨꯅ ꯊꯥꯗꯧ ꯏꯟꯄꯤꯒ ꯍꯧꯖꯤꯛ ꯀꯨꯀꯤ ꯖꯣꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯒ ꯌꯥꯅꯗꯕꯒꯤ ꯆꯥꯎ ꯊꯣꯛꯏ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯃꯣꯏꯅ ꯀꯣꯟꯁꯤꯟꯕ ꯌꯥꯅꯕ ꯀꯨꯀꯤꯁꯤꯅ ꯀꯣꯟꯁꯤꯟꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯖꯣ ꯍꯥꯏꯕꯁꯤ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟꯒꯦ ꯍꯣꯠꯅꯕ ꯃꯇꯝꯗ ꯖꯣꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯖꯣ ꯍꯥꯏꯔꯀꯥꯟꯗ ꯖꯣ ꯍꯥꯏꯕꯁꯤꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯖꯣꯃꯤ ꯍꯥꯏꯁꯤꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯅꯣꯏꯒꯤ ꯀꯨꯀꯤ ꯖꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯏꯇꯦ ꯌꯥꯎꯕ ꯅꯠꯇꯦ ꯃꯥꯔ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯗꯅ 2024ꯒꯤ ꯃꯦ ꯊꯥꯔ ꯖꯨꯂꯥ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ 2024 ꯏꯠꯁꯦꯜꯐꯁꯤꯗ ꯑꯗꯨꯝ ꯁꯤꯒꯤ ꯀꯨꯀꯤ ꯖꯣꯒꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯁꯦ ꯉꯁꯥꯏꯒꯤ ꯃꯥꯔꯁꯤꯡꯅ ꯄꯥꯏꯇꯦꯁꯤꯡꯅ ꯑꯗꯒꯤ ꯖꯣꯃꯤꯁꯤꯡꯅ ꯃꯌꯥꯝꯁꯤꯅ ꯃꯣꯏꯁꯦ ꯆꯦꯂꯦꯟꯖ ꯇꯧꯈ꯭ꯔꯕꯅꯦꯕ ꯗꯤꯅꯥꯏ ꯇꯧꯈ꯭ꯔꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅ MLA ꯏꯚꯟ ꯇꯥꯝꯗꯣ ꯂꯩꯇꯦ ꯍꯥꯏꯅ ꯂꯇꯥꯝꯁꯦ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯖꯣꯃꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯄꯥꯏꯇꯦ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯈꯔꯁꯦ ꯁꯤꯒꯤ ꯇ꯭ꯔꯥꯏꯕ ꯈꯔ ꯑꯃ ꯃꯣꯏ ꯇ꯭ꯔꯥꯏꯕ 7 9 ꯃꯥꯄꯟꯅꯤ ꯃꯣꯏꯒꯤ ꯁꯤꯡꯉꯩꯁꯤꯗꯤ ꯃꯣꯏꯗꯤ ꯖꯣꯃꯤ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯃꯣꯏꯅ ꯀꯨꯀꯤ ꯍꯥꯏꯗꯅ ꯁꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯀꯣꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤꯁꯤꯅ ꯀꯣꯟꯖꯟꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯖꯣ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯂꯣꯏ ꯀꯣꯟꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯁꯦ ꯇꯥꯟꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤ ꯍꯣꯠꯅꯕ ꯃꯣꯏꯒꯤ ꯂꯦꯟ ꯑꯃ ꯁꯦꯝꯕ ꯌꯥꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯖꯣ ꯍꯥꯏꯗꯅ ꯍꯥꯏꯔꯒꯗꯤ ꯌꯥꯅꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯖꯣ ꯍꯥꯏꯕꯁꯤꯅꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇꯗꯅ ꯖꯣꯃꯤ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯑꯣꯏꯅ ꯇ꯭ꯔꯥꯏꯕ ꯃꯥꯄꯜꯂꯣꯝ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕꯅꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯀꯥꯡꯕꯨ ꯍꯣꯏ ꯖꯣꯃꯤ ꯖꯣꯃꯤ ꯄꯥꯏꯇꯦꯁꯤꯡꯅ ꯀꯥꯡꯕꯨꯁꯦ ꯃꯔꯨꯑꯣꯏꯅ ꯏꯚꯟ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯥꯎꯟꯁꯦ ꯄꯥꯏꯇꯦꯁꯤꯡꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯒꯤ ꯑꯗꯨꯅ ꯁꯤꯒꯤ ꯏꯝꯄꯣꯖꯤꯁꯟ ꯃꯈꯣꯏꯗ ꯄꯥꯏꯇꯦꯅꯆꯤꯡꯕ ꯖꯣꯃꯤ ꯃꯣꯏꯗ ꯁꯤꯒꯤ ꯀꯨꯀꯤ ꯖꯣꯒꯤ ꯀꯩꯅꯣꯁꯦ ꯏꯝꯄꯣꯖꯤꯁꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯂꯧꯔꯒ ꯑꯗꯨꯅ ꯀꯨꯀꯤ ꯖꯣꯅ ꯃꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯑꯗꯨꯒꯤ ꯃꯨꯛꯅꯕꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯍꯣꯏ ꯑꯗꯨꯅ ꯂꯝꯒꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨ ꯃꯣꯏꯅ ꯀꯨꯀꯤ ꯖꯣꯒꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯨꯀꯤ ꯖꯣꯒꯤ ꯑꯣꯐꯤꯁ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯅꯣꯏꯒꯤ ꯊꯕꯛ ꯇꯧꯒꯦ ꯅꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯅꯣꯏꯒꯤ ꯀꯨꯀꯤ ꯖꯣꯗꯨ ꯌꯥꯕ ꯀꯨꯀꯤ ꯖꯣ ꯍꯥꯏꯅ ꯈꯪꯅꯖꯔꯤꯕꯗꯨꯅ ꯇꯥꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯇꯧꯔꯨꯖꯣ ꯑꯗꯨꯒ ꯖꯣꯃꯤꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯤꯕ ꯖꯣꯃꯤꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗꯗꯤ ꯀꯨꯀꯤ ꯖꯣꯒꯤ ꯋꯥꯐꯝꯁꯦ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯛꯏꯕ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯑꯅꯧꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯑꯔꯤꯕꯗꯒꯤ ꯊꯣꯛꯂꯛꯑꯕ ꯂꯥꯛꯑꯕ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯑꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯦꯟꯇꯤ ꯃꯩꯇꯩꯒꯤ ꯄꯣꯠꯇꯨꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯅꯅꯕꯒꯤ ꯄꯣꯠꯇꯨꯗ ꯃꯈꯣꯏ ꯄꯨꯟꯁꯤꯟꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯅ ꯄꯨꯟꯁꯤꯜꯂꯨꯔꯒꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯣꯠꯁꯤꯗꯗꯤ ꯄꯨꯟꯁꯤꯟꯃꯤꯟꯅꯕ ꯌꯥꯗꯕꯒꯤ ꯄꯣꯠꯇꯨ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ